ꯁꯨ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤꯗ ꯉꯥꯏꯔꯦ ꯄꯥꯎ ꯑꯁꯤ ngasi nungthil phongkhiba kangla pau pauchegi editorial kalamdagi laukhachbane India government amasung kuki lalobasing ani gi marakta suspension of operation sugi matam February 18 da loigadabane India laingangna makata na sugi matam sangdokhangadra natraga handokadra haibadu haujuk phawbagi oina kana amatana khangba ngamdre Manipur laingak amadi miyam gi maikaidagi de su handokadabani haina India government demand tawduna taksinba leptre Tha asigi kungani panda pangthokadoriba Manipur Legislative Assembly mifamda sugi matangda puthokduna makhatana sangdoktanaba warep lawgadabani haiba miyamgi demand asigi matangda house na kari warep lawrakadagi haibadu khangningna ngainare sugi matam loigadaba nongma walingaida pangthokadoriba assembly session da ruling amasung opposition anigi marakta su handoknaba amatoiba warep lawduna warep adu central government ta tharabade center gi lusingba wafamadu khanabaga loinana Su handoknaba warep lawrakani haibagi thajaba lei Central Government na kariguba Manipur Legislative Assembly na lawba warepta lumna lawdabaga loinana ngammi haibagi thawdau chatharakpa thoklabade legislature amadi miyamna kari firep lawgadagi haibadu mangjongna khanaba chumme suspension of operation gi ground rule thugaiduna Manipur mase tanaba honariba kuki lalawba singbo yokhatuna su makhatana sangdoknaba warep lawba tarabade Warebadu Manipur thugaina ba warep ni lawgane loinana warebadu Manipur miyam gi mayokta leiba warep ni haina lawroidabagi maram leite Manipur thugaina ba honariba kuki militant singa su makhatana sangdokpagi mathau tadre haina sagolsel numitang kungani thoida Imphal East ki sambai miyamna rally chatkhiba lamdam asigi lupsingi apunba body ama oiriba kokomi amade tongan ba CSO lupsingna su handokadabani haiba leptana kanba demand tawriba se laina lawpham thokte Myanmar dagi huran lonada ngamkhai lana sangsilakiba chin kuki jogi khulai paiba lalawlup singbo laingang na narco terrorist ni haina lauthokraba sing asiga nongmai sungkap kapna dana India laingang na ing 2005 ta suspension of operation sign tawnaduna Manipur gi tongan ba chingi mafam singda makhoi gi designated camp hangdoktuna thambagi maram karigino Manipur thugaina ba honariba narco terrorist sing aduge designated camp atai state singda thamlamlabade makhoina Manipur gi apunba saktam thugaina ba War crime sathabang amlamloi makhoi sing asina Manipur bu drug ki mafam onthoknaba chingi district singi tongan ba mafam singda popi pambi sing paktang na thabagi thabak chathare popi thaba madi lokpagi thabakta khunja singbu apikpa khusumal piduna sizina badagi hendoktuna drug lalonbagi khulai oina sizinare popi thahanba drug sungba madi yonbagi thabakta sizinari ba miyoi singbu drug pizaduna drug ta laisura ba ngakta oihanduna makhoina sizina ba mawongda sizinare Drug ta laisura sing aduna afafatagi wakhal khanthaba ngamdana drug lord sing aduna makhoibu hui angau bagum sizin aduna khongu khongba chi u chikpa tawhanduna drug ki mayokta leiba miyam gi mathakta landahan bagi thabak satharakhibane chin kuki jo drug lord narco terrorist sing na kuki gi kari su khangjadaba naharol singbo afaba makhal gi nongmai bomna chingba khulai paihanduna Manipur gi manungda makhoi gi tongan ba laibak semnaba landahan libasida Mathauna phudokpa ngamliba si drug ki mayaidagi ngambane drug ta laisura singna achumaran gi wakhal khanthaba ngamdabadagi mihan mipun gi crime sing chathariba singna drug ta gi lapthorokpa matamda makhoina thangliba khongthang aranbani khanglakpa matamda makhoi gi khongpham handokpa natana makhoi bu khulai oina sizinarakiba drug lord singda nongmai sindol onsilaktuna makhoi masel gi oiba hana sunabagi achauba wathok mayok narakhiga ne lainga amasung kuki militant sing ani gi marakta suspension of operation Sugi matam sangdokpa masung sangdokta ba haibase lainga ki mafamda lei